Matamgi Manipuri Wari channel asibu tabiriba khwai pumnamakpu taramna okjeri. Ngasisu mahausagom Yambung kuntra manga suba tangkak amok puduna lakjeri miyam punna taminarasi. Arnabna changlakpada thaibidu kaktuna leirami. Nurse nupi aniduna thaibibu kanna thimli. Arnab makhalak chansilai. Kadore Sir, thaibi kapato haiba yadre. Sir namda thimbiyo. Haujiki hidak su chadre. Jase haiba su yadre. Anh pijaragi. Nurse anidu thokre. Thaibi haujik su kapli. Makhut maja aniduna mapitu hanjit tay thokli. Abema. Thaibi khumde adumag kapli. Abema. Korokana. Aina mi kap thokrakpada kanham leiramde. Yambung su leiramde. Naubi su leiramde. Noi kanam inakta leiramde. Ai thadda hundokpidoina. Thaibi mapungning nungsina kapli. Arnab tapna thaibi bu konsinbiri mathada. Hundokti. Abema kak hundokti. Yambung sida lei. Mapanda lei. Ai hawatpa kuire. Asukaina mapanda leibra. Yarese. Adogibo kaplanu. Ayumda chaninge. Ai naba phare. Kaigino ai po sida sum thamli sibo. Abema. Nangna phare hainabaso hekta phabana dene. Sida leirise nangbu hena phaganabani. Fare. Ai naadre. Yumda chachi. Noi nei masu pubirakte. Yumda chachi aibasu yade. Naba phatre aina adum haile. Ima puro. Ai ima uninge. Arnab tawfam khangdre kari haina themgani thempham khangdre. Nungcthoi lakdrabaso Yambung leirisidi. Imagi mahutpo Yambung na sinba yabra. Yambung na Yambung. Ima na imani. Ai ima uninge. Yumda chachi yadadi ima puro. Natradi ai hita kam jaro. Thaibi ningai do henman na tawkre. Kuina mama urakdrabada mapukning nungsirakpani. Naraklaba solaklaba matamda imabu ujaraga anaba tangkai kokpa ngami hainaribani. Mana gyan lakpa namit nini humni helakli. Ngasi phawbu mamana manari haina amuk phawbu laktabada mamabu uhandana thamba thamoi sokpani. Mahausani naraklabadi imabu lengdala haning bahai masi. Hoise, ai Nungcthoi gaurage. Ado hidak hana chathoksiko. Jaroye. Ima laga jadoine. Ningai dong lo saibema. Haiba inbiyo isise. Tali Yambung. Ai jaro ai bade. Ima laga ngai di. Arnab pisam suklap tawarduna. Adudi ai saura oro. Sum ningai tawarde. Thaibi peri ga tawrakladuna. Ima suklak lakte. Aina sukana naraga. Ima lakande. Yambung nang phatte. Nang phatte. Ima la halo. Nang yam phatte. Kodumta sinduna makhut maja aninduna Arnab thabakta surai. Arnab thaibi bu chichet mathada chingsinduna konseli. Tapna soli machinda thaibi tahanda. Abema. Yambung danangna aduk kan pathauta masinabadi. Aina karamna pangtho haibano. Aibu kari pokumpiyo haibano. Nang ningai tongno pagima. Lausing sa tawrariba ingit adu khangladuna nursing aduda pothanaba injection ama kapiyo haina order tawrai. Masina tana upay leitre. Abem sing asidi ningai yam tawida. Bye. Nang su imada lobiruro. Ay abem managta layramnagi. Lausing na chingsiduna hairakpaduda Arnab thaibidu kolibadu thadokpirai tapna. Adudi ay Nungcthoi lawkigeko. Thaibi mapida phatphat tithoklaga haiduna mangakta hairai. Arnab thaibida muktang ninglamlaga tapna room adudagi thorakli. Ngaihaki matung kanna ningai tawrambido lausingna themduna injection bu thakibadagi ningaidana tumkri. Arnab tapna changsilaktuna thaimiga laibokta nungsina chupirai pi ira chena. Yambung sei pangda boire bema. Nangiring basimadi aina mapok simagi oinadi tungan mangamnaro abema. Nang Yambung buharang luko. Aina pamda Nungcthoi busina pangamdre. Nang Yambungda ima biyo haibasi matangde
ꯍꯥꯏꯔꯅꯨꯕ ꯀꯩꯗꯧꯒꯦ ꯊꯩꯕꯤꯒꯤ ꯃꯈꯨꯠ ꯑꯅꯤꯗꯣ ꯇꯞꯅ ꯄꯥꯏꯁꯤꯟꯗꯨꯅ ꯃꯀꯣꯛꯇꯨ ꯅꯣꯟꯊꯗꯨꯅ ꯅꯨꯄꯥꯒꯤ ꯃꯤꯠꯂꯨꯗꯒꯤ ꯄꯤꯔꯥꯡꯗꯣ ꯇꯞꯅ ꯆꯤꯡꯊꯔꯛꯏ ꯖꯤꯇꯦꯟ ꯃꯀꯣꯛꯇ ꯁꯣꯛꯂꯤꯕ ꯑꯗꯨ ꯃꯐꯝ 4-5ꯗꯤ ꯐꯣꯠꯂꯦ ꯉꯥꯏꯍꯥꯛ ꯒ꯭ꯌꯥꯟ ꯃꯥꯡꯈꯤꯕꯅꯤ ꯊꯣꯛꯈꯤꯕ ꯏ ꯃꯌꯥꯝꯗꯨꯅ ꯇꯞꯅ ꯑꯃꯨꯛ ꯒ꯭ꯌꯥꯟ ꯇꯥꯔꯛꯏ ꯂꯟꯆꯦꯟꯕ ꯖꯤꯇꯦꯟꯒꯤ ꯅꯥꯀꯟꯗ ꯍꯦꯛ ꯐꯝꯂꯗꯨꯅ ꯃꯌꯥꯝꯕꯅ ꯒ꯭ꯌꯥꯟ ꯂꯥꯛꯄ ꯉꯥꯏꯔꯤ ꯖꯤꯇꯦꯟ ꯃꯃꯤꯠ ꯇꯞꯅ ꯄꯥꯡꯊꯣꯛꯇꯨꯅ ꯌꯦꯡꯂꯛꯏ ꯇꯥꯆꯧ ꯀꯩꯁꯨ ꯇꯧꯗ꯭ꯔꯕ ꯂꯟꯆꯦꯟꯕ ꯖꯤꯇꯦꯟ ꯃꯄꯤꯔꯥ ꯆꯦꯜꯂꯛꯂꯤ ꯃꯈꯨꯠ ꯑꯗꯨ ꯊꯥꯡꯒꯠꯇꯨꯅ ꯂꯟꯆꯦꯟꯕꯕꯨ ꯆꯪꯁꯤꯜꯂꯛꯎ ꯍꯥꯏꯕꯒꯨꯝ ꯂꯟꯆꯦꯟꯕꯁꯨ ꯆꯪꯁꯤꯟꯗꯨꯅ ꯖꯤꯇꯦꯟꯒꯤ ꯃꯈꯨꯠ ꯑꯗꯨ ꯄꯥꯏꯁꯤꯟꯕꯤꯔꯛꯏ ꯏꯌꯥꯝꯕꯒꯤ ꯏꯕꯨꯡꯉꯣ ꯅꯪ ꯅꯍꯥꯟꯈꯩ ꯀꯥꯏꯗ ꯂꯩꯔꯨꯒꯦ ꯀꯗꯥꯏꯗꯅꯣ ꯅꯪꯅ ꯑꯩꯕꯨ ꯍꯟꯗꯣꯛꯇꯨꯅ ꯋꯥꯔꯧꯗꯨꯅ ꯆꯠꯂꯤꯕ ꯇꯥꯆꯧ ꯂꯥꯟꯖꯔꯦ ꯂꯟꯆꯦꯟꯕ ꯇꯥꯆꯧ ꯂꯥꯟꯖꯔꯦ ꯂꯟꯆꯦꯟꯕꯁꯨ ꯃꯄꯤ ꯇꯞꯅ ꯁꯤꯟꯊꯔꯛꯂꯤ ꯇꯥꯆꯧ ꯀꯩꯒꯤꯗꯨꯝ ꯍꯥꯏꯔꯤꯅꯣ ꯇꯥꯆꯧ ꯂꯥꯟꯗꯤ ꯑꯩ ꯈꯪꯉꯤ ꯇꯥꯆꯧꯅ ꯑꯩꯕꯨ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯅꯨꯡꯁꯤ ꯍꯥꯏꯕ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯊꯧꯗꯣꯛ ꯑꯗꯨ ꯇꯥꯆꯧꯅ ꯑꯩꯕꯨ ꯅꯨꯡꯁꯤꯃꯟꯕꯒꯤ ꯑꯩꯕꯨ ꯋꯥꯔꯛꯄꯅꯤ ꯍꯥꯏꯕꯁꯨ ꯑꯩ ꯈꯪꯉꯤ ꯇꯥꯆꯧꯗ ꯁꯥꯎꯕ ꯋꯥꯔꯧꯕ ꯅꯅꯥꯎꯅ ꯂꯩꯖꯗꯤꯌꯦ ꯂꯟꯆꯦꯟꯕ ꯅꯪꯗꯤ ꯇꯥꯆꯧꯁꯦ ꯋꯥꯔꯦꯅꯦ ꯅꯪꯅ ꯆꯠꯈꯤꯕ ꯃꯤꯀꯨꯞ ꯑꯗꯨꯗꯒꯤ ꯇꯥꯆꯧꯒꯤ ꯄꯨꯟꯁꯤꯒꯤ ꯑꯁꯥ ꯄꯨꯝꯕ ꯃꯥꯡꯈ꯭ꯔꯦꯅꯦ ꯂꯟꯆꯦꯟꯕ ꯇꯥꯆꯧꯒꯤ ꯑꯁꯥ ꯑꯃ ꯃꯥꯡꯈ꯭ꯔꯕꯁꯨ ꯃꯤꯀꯨꯞ ꯑꯗꯨꯅ ꯊꯧꯅꯥ ꯑꯣꯏꯗꯨꯅ ꯇꯥꯆꯧ ꯑꯃꯗꯤ ꯏꯃꯥ ꯕꯕꯥꯕꯨ ꯑꯃꯨꯛꯇꯪꯗꯤ ꯃꯃꯣꯟ ꯑꯣꯛꯍꯟꯒꯦ ꯍꯥꯏꯕ ꯋꯥꯁꯛꯀ ꯂꯣꯏꯅꯅ ꯅꯅꯥꯎꯅ ꯏꯈꯣꯡ ꯊꯥꯡꯗꯣꯛꯈꯤꯕꯅꯤ ꯇꯥꯆꯧ ꯉꯁꯤꯗꯤ ꯅꯅꯥꯎꯅ ꯇꯥꯆꯧ ꯑꯃꯗꯤ ꯏꯃꯥ ꯕꯕꯥꯕꯨ ꯋꯥꯍꯜꯂꯔꯣꯏꯌꯦ ꯖꯤꯇꯦꯟ ꯉꯛꯅ ꯃꯅꯥꯎꯗ ꯌꯦꯡꯂꯛꯏ ꯇꯥꯆꯧ ꯑꯩ ꯉꯁꯤꯗꯤ ꯑꯆꯧꯕ ꯀꯝꯄꯅꯤ ꯑꯃꯒꯤ ꯗꯥꯏꯔꯦꯛꯇꯔ ꯑꯣꯏꯅ ꯈꯜꯂꯤ ꯊꯕꯛ ꯄꯨꯕ ꯍꯧꯔꯦ ꯋꯥꯗꯨ ꯇꯥꯕꯗ ꯖꯤꯇꯦꯟ ꯍꯔꯥꯎꯕꯅ ꯀꯞꯂꯛꯏ ꯀꯩꯒꯤ ꯀꯞꯄꯤꯅꯣ ꯇꯥꯆꯧ ꯅꯅꯥꯎꯕꯨ ꯋꯥꯔꯧꯕ꯭ꯔꯥ ꯇꯥꯆꯧ ꯑꯃꯗꯤ ꯏꯃꯥ ꯕꯕꯥꯕꯨ ꯃꯇꯝ ꯈꯔ ꯋꯥꯍꯟꯈ꯭ꯔꯦ ꯑꯩꯕꯨ ꯉꯥꯛꯄꯤꯌꯨꯀꯣ ꯂꯟꯆꯦꯟꯕ ꯇꯥꯆꯧ ꯄꯦꯜꯂꯦ ꯏꯅꯥꯎꯕꯨ ꯑꯩ ꯅꯤꯅꯥꯎ ꯑꯣꯏꯅ ꯐꯪꯖꯕ ꯇꯥꯆꯧ ꯃꯤꯀꯨꯞ ꯑꯁꯤꯗ ꯁꯤꯔꯕꯁꯨ ꯌꯥꯔꯦ ꯍꯥꯏꯅꯩꯗꯤꯌꯦ ꯇꯥꯆꯧ ꯁꯤꯗꯒꯤꯗꯤ ꯑꯩꯈꯣꯏ ꯄꯨꯟꯅ ꯅꯨꯡꯉꯥꯏꯅ ꯂꯩꯔꯗꯣꯏꯅꯦ ꯇꯥꯆꯧꯁꯨ ꯊꯕꯛ ꯁꯨꯕ ꯆꯠꯍꯜꯂꯔꯣꯏ ꯕꯕꯥꯕꯨꯁꯨ ꯃꯄꯥꯜꯗ ꯄꯨꯗꯨꯅ ꯂꯥꯏꯌꯦꯡꯁꯤ ꯕꯕꯥ ꯐꯍꯟꯗꯕ ꯌꯥꯗꯦ ꯂꯥꯏꯔꯕ ꯏꯃꯨꯡ ꯑꯣꯏꯔꯨꯕꯅ ꯅꯤꯡꯕ ꯊꯨꯡꯗꯅ ꯐꯃꯨꯡꯗꯒꯤ ꯑꯇꯥꯗꯨꯅ ꯂꯩꯔꯤꯕ ꯂꯥꯏꯕꯛ ꯊꯤꯔꯕ ꯕꯕꯥꯕꯨ ꯑꯃꯨꯛꯇꯪꯗꯤ ꯑꯩꯈꯣꯏꯒꯤ ꯏꯔꯛꯇ ꯍꯥꯟꯅꯒꯨꯝ ꯃꯃꯣꯟ ꯑꯣꯛꯅ ꯍꯤꯡꯍꯟꯈꯤꯁꯤ ꯃꯆꯥ ꯑꯩꯈꯣꯏꯒꯤꯗꯃꯛ ꯃꯇꯝ ꯆꯨꯞꯄꯗ ꯃꯤꯠꯂꯨ ꯄꯤꯔꯥꯡ ꯀꯪꯗ꯭ꯔꯕꯤ ꯏꯃꯥꯒꯤ ꯃꯤꯠꯀꯤ ꯄꯤ ꯃꯇꯝ ꯆꯨꯞꯄꯒꯤ ꯑꯣꯏꯅ ꯀꯪꯍꯟꯁꯤꯀꯣ ꯃꯆꯤꯟ ꯃꯅꯥꯎꯗꯨ ꯆꯦꯠꯅ ꯀꯣꯟꯁꯤꯟꯅꯩ ꯂꯦꯝꯕꯤ ꯑꯉꯥꯡ ꯅꯍꯥ ꯈꯔꯅ ꯄꯥꯎ ꯑꯗꯨ ꯇꯝꯂꯨꯕꯗꯒꯤ ꯄꯥꯈꯠꯈꯤꯕꯅ ꯃꯈꯣꯡ ꯊꯥꯡꯕ ꯐꯥꯎꯕ ꯊꯣꯛꯈꯤꯗ꯭ꯔꯤ ꯇꯝꯂꯝꯂꯤꯕ ꯄꯥꯎ ꯑꯗꯨꯁꯨ ꯃꯔꯤꯛ ꯆꯨꯝꯗꯦ ꯅꯨꯄꯥ ꯈꯔꯅ ꯀꯀꯥ ꯖꯤꯇꯦꯟꯗꯨ ꯃꯀꯣꯛ ꯊꯨꯒꯥꯏꯔꯒ ꯄꯨꯈ꯭ꯔꯦ ꯁꯤ ꯈꯛꯅꯤ ꯍꯥꯏꯔꯝꯕ ꯑꯉꯥꯡꯁꯤꯡ ꯑꯗꯨꯒꯤ ꯃꯃꯨꯠ ꯇꯥꯕ ꯉꯝꯗ꯭ꯔꯕ ꯄꯥꯎꯗꯝꯗꯨꯗ ꯊꯥꯖꯁꯤ ꯀꯗꯥꯏ ꯊꯥꯖꯔꯣꯏꯁꯤ ꯀꯗꯥꯏ ꯂꯝꯕꯤ ꯇꯧꯐꯝ ꯈꯪꯗ꯭ꯔꯤ ꯀꯩꯅꯣꯅꯦ ꯑꯩꯅ ꯇꯧꯗꯣꯏꯁꯤꯕꯣ ꯏꯃꯥꯒꯤ ꯑꯆꯧꯕ ꯏꯃꯥꯅ ꯇꯥꯔꯤꯕ ꯄꯥꯎꯁꯤꯕꯨ ꯀꯔꯤꯅꯣ ꯅꯠꯇꯦ ꯑꯩꯒꯤ ꯏꯆꯥꯗꯨꯕꯨ ꯑꯆꯧꯕ ꯂꯦꯝꯕꯤ ꯂꯝꯕꯤꯔꯣꯝꯗ ꯑꯃꯨꯛ ꯇꯞꯐꯤꯡ ꯇꯞꯐꯤꯡ ꯈꯣꯡꯆꯦꯠ ꯃꯆꯤ ꯂꯥꯡ ꯐꯅꯦꯛ ꯈꯨꯗꯣꯜ ꯆꯤꯡꯈꯠ ꯊꯋꯥꯏ ꯋꯥꯅ ꯆꯦꯟꯊꯣꯛꯆꯔꯛꯂꯤ ꯂꯝꯕꯤꯒꯤ ꯑꯆꯛ ꯑꯋꯣꯛ ꯑꯅꯛꯄꯗ ꯗꯨꯀꯥꯟ ꯐꯝꯕ ꯃꯤꯁꯤꯡꯗ ꯎꯍꯧꯕ꯭ꯔꯥ ꯍꯪꯕꯗꯁꯨ ꯀꯅꯥꯅꯁꯨ ꯎꯍꯧꯋꯤ ꯍꯥꯏꯔꯛꯇ꯭ꯔꯤ ꯃꯇꯝꯗꯨ ꯑꯉꯟꯕ ꯃꯇꯝ ꯑꯣꯏꯈꯤꯕꯅ ꯗꯨꯀꯥꯟ ꯐꯝꯕꯁꯤꯡꯁꯨ ꯗꯨꯀꯥꯟ ꯍꯥꯡꯅꯗ꯭ꯔꯤꯕꯅꯤ ꯄꯥꯎ ꯑꯗꯨ ꯄꯨꯗꯨꯅ ꯂꯥꯛꯂꯤꯕ ꯑꯉꯥꯡ ꯑꯅꯤꯗꯨꯗꯪꯅꯤ ꯎꯍꯧꯔꯤꯕ ꯍꯥꯏꯕꯕꯨ ꯂꯦꯝꯕꯤ ꯃꯊꯥ ꯁꯥꯔꯤ ꯀꯔꯤꯅꯣ ꯃꯥꯅ ꯇꯧꯒꯗꯕ ꯀꯅꯥꯅꯁꯨ ꯎꯍꯧꯋꯤ ꯍꯥꯏꯕ ꯋꯥꯍꯩ ꯑꯃ ꯐꯥꯎꯕ ꯍꯥꯏꯗ꯭ꯔꯤ ꯑꯗꯨꯒ ꯑꯉꯥꯡ ꯑꯅꯤꯗꯨꯒꯤ ꯄꯥꯎ ꯑꯗꯨꯅ ꯀꯔꯤꯕꯨ ꯑꯣꯏꯔꯤꯒꯕ ꯂꯦꯝꯕꯤ ꯃꯊꯥ ꯁꯥꯅ ꯀꯞꯂꯤ ꯀꯞꯂꯤ ꯆꯪꯂꯛꯄꯗ ꯁꯨꯃꯥꯡꯗ ꯀꯥꯔ ꯑꯃ ꯈꯥꯝꯗꯨꯅ ꯂꯩꯕ ꯎꯕꯗꯨꯗ ꯉꯛꯅ ꯆꯞ ꯂꯦꯞꯄꯤ ꯃꯨꯟꯅ ꯌꯦꯡꯂꯤ ꯀꯥꯔꯗꯨꯗ ꯀꯅꯥꯒꯤ ꯒꯥꯔꯤꯅꯣ ꯁꯤꯅ ꯂꯦꯝꯕꯤ ꯇꯞꯅ ꯆꯪꯁꯤꯜꯂꯛꯏ ꯃꯪꯒꯣꯜꯗꯨꯗ ꯃꯆꯥ ꯖꯤꯇꯦꯟ ꯃꯀꯣꯛꯇ ꯕꯦꯟꯗꯦꯖ ꯌꯦꯠꯇꯨꯅ ꯐꯝꯂꯤ ꯇꯨꯡ ꯑꯣꯟꯊꯣꯛꯇꯨꯅ ꯃꯁꯥ ꯅꯥꯟꯕ ꯅꯨꯄꯥꯗꯨꯅ ꯖꯤꯇꯦꯟꯗ ꯑꯣꯟꯁꯤꯟꯗꯨꯅ ꯅꯣꯟꯊꯔꯞ ꯃꯀꯣꯛꯀꯤ ꯕꯦꯟꯗꯦꯖ ꯑꯗꯨ ꯁꯦꯝꯕꯤꯔꯤ ꯂꯦꯝꯕꯤ ꯄꯥꯈꯠꯅ ꯑꯆꯧꯕ ꯅꯪ ꯀꯩꯗꯧꯔꯦ ꯂꯦꯝꯕꯤꯒꯤ ꯈꯣꯟꯖꯦꯜ ꯇꯥꯕꯗ ꯂꯟꯆꯦꯟꯕ ꯃꯃꯥꯏꯗꯨ ꯐꯠ ꯑꯣꯟꯊꯣꯔꯛꯏ ꯂꯦꯝꯕꯤ ꯊꯪꯂꯝꯕ ꯈꯣꯡꯊꯥꯡꯗꯨ ꯆꯞ ꯂꯦꯞꯂꯗꯨꯅ ꯉꯛꯅ ꯃꯃꯤ ꯂꯥꯎꯊꯣꯔꯛꯂꯒ ꯃꯆꯥ ꯑꯇꯣꯡꯕꯗ ꯌꯦꯡꯂꯤ ꯂꯟꯆꯦꯟꯕ ꯈꯣꯟꯖꯦꯜ ꯂꯤꯛꯂꯤ ꯂꯤꯛꯂꯤ ꯏꯃꯥ ꯂꯦꯝꯕꯤ ꯃꯤꯀꯨꯞ ꯈꯔ ꯊꯥꯖꯗꯅ ꯉꯛꯅ ꯌꯦꯡꯂꯝꯂꯒ ꯄ꯭ꯔꯞ ꯆꯪꯁꯤꯜꯂꯛꯏ ꯂꯟꯆꯦꯟꯕꯗ ꯃꯈꯨꯠ ꯈꯨꯕꯥꯛꯇꯨꯅ ꯄꯥꯝꯕꯣꯝꯗ ꯊꯕꯥꯛꯇ ꯇꯞꯂꯞ ꯄꯦꯟꯗꯅ ꯐꯨꯔꯛꯏ ꯌꯥꯝ ꯐꯠꯇꯕ ꯃꯆꯥꯅꯤ ꯅꯪ ꯌꯥꯝꯅ ꯐꯠꯇꯕ ꯑꯩꯈꯣꯏꯕꯨ ꯑꯁꯨꯛ ꯋꯥꯍꯟꯕ ꯏꯃꯥꯕꯨ ꯑꯁꯨꯛ ꯌꯥꯝꯅ ꯑꯣꯠꯄ ꯅꯪ ꯑꯇꯣꯝꯕ ꯅꯪ ꯃꯃꯥ
ꯃꯃꯥꯒꯤ ꯄꯦꯟꯗꯕ ꯇꯧꯗꯨꯅ ꯂꯟꯖꯦꯟꯕ ꯊꯃꯣꯏ ꯄꯨꯕ ꯉꯝꯗ ꯃꯃꯥꯒꯤ ꯃꯈꯣꯡꯗ ꯇꯨꯊꯖ ꯀꯞꯆꯔꯛꯂꯤ꯫ ꯑꯩ ꯂꯥꯜꯂꯤ ꯏꯃꯥ, ꯑꯩ ꯂꯥꯟꯖꯔꯦ. ꯑꯩ ꯏꯃꯥꯕꯨ ꯑꯃꯨꯛ ꯍꯟꯅ ꯋꯥꯍꯟꯖꯔꯔꯣꯏꯒꯦ. ꯑꯩ ꯂꯥꯟꯖꯔꯦ. ꯅꯦꯃꯤ ꯈꯣꯟꯖꯦꯜ ꯊꯣꯛꯅ ꯀꯞꯂꯛꯏ, ꯃꯈꯣꯡ ꯀꯣꯟꯗꯨꯅ ꯀꯞꯂꯤꯕ ꯃꯆꯥꯕꯨ ꯇꯞꯅ ꯆꯤꯡꯈꯠꯄꯤ, ꯃꯊꯥꯗ ꯆꯤꯖꯦꯠ ꯀꯣꯟꯁꯤꯟꯕꯤ꯫ 이마기 어떤바? 난 이마무 다독라가 아무 하나 잘라로 하유. 난 잘라로 하유래. 잘라로 이마. 아이 잘라로. 아이 이마 바바. 나 저거 아무 하나 다독라로 이. ꯃꯦꯝꯇꯣꯟꯒꯤ ꯊꯋꯥꯏꯅ ꯏꯪꯅ ꯃꯄꯨꯒꯤ ꯂꯩꯀꯣꯜꯗ ꯍꯩꯅꯝ ꯂꯩꯅꯝ ꯑꯣꯏꯅ ꯇꯤꯟꯕ ꯐꯪꯅꯅꯕ ꯂꯥꯏꯒꯤ ꯊꯧꯔꯝꯁꯤꯡ ꯀꯥꯏꯍꯟꯗ ꯃꯄꯨꯡ ꯐꯥꯅ ꯄꯥꯡꯊꯣꯛꯂꯤ꯫ ꯑꯔꯅꯥꯞꯅ ꯃꯆꯥ ꯄꯤꯕ ꯁꯛꯅ ꯃꯥꯒꯤ ꯃꯊꯧ ꯃꯉꯝ ꯄꯨꯝꯕ ꯄꯥꯡꯊꯣꯛꯂꯤ꯫ ꯅꯨꯡꯊꯤꯜ ꯀꯔꯃ ꯂꯣꯏꯈ꯭ꯔꯕ ꯃꯇꯨꯡ ꯆꯥꯏꯔꯤꯕꯁꯤꯡ ꯑꯗꯨ ꯅꯨꯄꯥ ꯅꯍꯥ ꯈꯔ ꯑꯃꯅ ꯂꯣꯏꯁꯤꯜꯂꯤ꯫ ꯅꯨꯄꯤꯁꯤꯡꯗꯨꯁꯨ ꯃꯆꯤ ꯑꯃꯗ ꯆꯥꯏꯔꯤꯕ ꯇꯥꯔꯤꯕ ꯑꯆꯥꯄꯣꯠ ꯃꯀꯨꯁꯤꯡ ꯑꯗꯨ ꯈꯨꯟꯗꯣꯛꯄꯗ ꯃꯇꯦꯡ ꯄꯥꯡꯁꯤꯜꯂꯤ꯫ ꯆꯅꯨꯒ ꯕꯤꯟꯗꯤꯌꯥꯒꯗꯤ ꯌꯦꯅꯈꯥꯔꯣꯝꯗꯨꯗ ꯇꯨꯃꯤꯟ ꯐꯝꯗꯨꯅ ꯁꯨꯠ ꯀꯟꯅ ꯀꯞꯂꯤ꯫ ꯃꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯅ ꯀꯞꯂꯤꯉꯩ ꯐꯔꯛ ꯐꯨꯕ ꯕꯤꯛꯇꯔꯗꯣ ꯄꯣꯂꯥꯡꯗ ꯂꯥ ꯐꯠꯇꯕꯁꯤꯡ ꯈꯣꯝꯖꯤꯟ ꯂꯥꯛꯄꯗ ꯑꯅꯤꯗꯨꯅ ꯐꯝꯂꯤꯕꯗꯨꯗ ꯎꯔꯦ꯫ ꯅꯣꯟꯊꯔꯝꯕꯗꯒꯤ ꯈ꯭ꯋꯥꯡꯗꯨ ꯇꯤꯡꯈꯠꯂꯗꯨꯅ "ꯀꯞꯄꯁꯦ ꯏꯔꯥꯡ ꯇꯧꯗꯅ ꯀꯞꯅꯕꯣꯏꯔꯦ?" ꯄꯤꯅ ꯊꯨꯝꯍꯠꯂꯤꯕꯤ ꯃꯤꯠ ꯑꯅꯤꯗꯨꯅ ꯃꯄꯤ ꯇꯩꯊꯣꯛꯇꯨꯅ ꯌꯦꯡꯂꯛꯏ ꯆꯅꯨ꯫ "ꯏꯔꯥꯡ ꯌꯥꯝꯅ ꯇꯧꯅꯨ ꯅꯨꯄꯤ, ꯅꯤꯌꯣꯝ ꯆꯨꯝꯅ ꯀꯞꯄꯨꯀꯣ." ꯆꯅꯨ ꯀꯞꯂꯝꯕ ꯐꯨꯛꯊꯔꯝꯕ ꯄ꯭ꯔꯦꯝꯒꯗꯣ ꯈꯨꯗꯛꯇ ꯄꯨꯝꯆꯥꯏ ꯐꯤꯡ ꯁꯧꯒꯠꯂꯛꯏ꯫ ꯅꯪꯅ ꯄꯥꯗ ꯑꯩꯅ ꯏꯔꯥꯡ ꯇꯧꯕ꯭ꯔꯥ? ꯀꯞꯉꯥꯡꯅꯤ ꯉꯥꯡꯂꯛꯂꯤꯕ ꯈꯣꯟꯖꯦꯜꯗꯣ꯫ ꯕꯤꯛꯇꯔ ꯅꯣꯛꯅꯤꯡꯂꯨꯔꯦ ꯑꯉꯥꯡ ꯃꯆꯥ ꯃꯥꯅ ꯉꯥꯡꯊꯣꯔꯛꯂꯤꯕ ꯀꯞꯉꯥꯡ ꯑꯗꯨꯗ꯫ "ꯆꯟꯗꯟ ꯂꯥꯕꯣ, ꯁꯥꯏꯗꯅ ꯁꯀꯗꯣꯂꯛꯀꯅꯨ. ꯅꯌꯥꯒ ꯍꯦꯒꯠꯂꯗꯅ ꯌꯥꯝ ꯍꯔꯥꯎꯕ꯭ꯔꯅ?" ꯅꯣꯛꯂꯝꯕꯗꯣ ꯑꯃꯨꯛ ꯆꯞ ꯂꯦꯞꯄꯤ ꯕꯤꯛꯇꯔ꯫ "ꯍꯔꯥꯎꯗꯦꯍꯦ, ꯀꯥꯏꯗ ꯍꯔꯥꯎꯕꯅꯣ? ꯅꯪꯅ ꯇꯧꯗꯣ ꯑꯉꯥꯡ ꯃꯆꯥ ꯌꯥꯝ ꯃꯥꯜꯂꯦ, ꯀ꯭ꯌꯨꯠ ꯌꯥꯝ ꯑꯣꯏꯕ." ꯕꯤꯟꯗꯤꯌꯥ ꯑꯃꯗ ꯑꯃꯨꯛ ꯌꯦꯡ ꯀꯞꯄꯗꯨꯁꯨ ꯇꯣꯛꯇꯦ, ꯃꯄꯤꯁꯨ ꯑꯗꯨꯃꯛ ꯁꯤꯟꯊꯔꯤ꯫ ꯆꯅꯨꯗꯨ ꯁꯥꯎꯅꯤꯡꯃꯟꯕꯅ ꯃꯃꯤꯠ ꯎꯏꯁꯤꯜꯂꯒ ꯈꯪꯂꯥꯎ ꯂꯥꯎꯔꯛꯏ꯫ "ꯅꯪꯅ ꯁꯨꯛ ꯌꯥꯝꯅ ꯌꯦꯡꯁꯤꯜꯂꯤꯁꯤ ꯀꯩꯒꯤꯅꯣꯕ? ꯍꯥ? ꯁꯨꯝ ꯌꯦꯡꯂꯤꯁꯤ ꯀꯩꯒꯤꯅꯣ ꯍꯥꯏꯕ? ꯌꯣꯡ!" "ꯇꯞꯅ ꯉꯥꯡꯉꯨꯅꯦꯍꯦ, ꯃꯤ ꯇꯥꯅꯤ." ꯆꯅꯨ ꯄꯩꯅ ꯌꯦꯡꯂꯛꯏ ꯕꯤꯛꯇꯔꯗ꯫ ꯕꯤꯛꯇꯔ ꯈꯣꯡꯀꯥꯞ ꯑꯃ ꯐꯠ ꯊꯥꯡꯖꯤꯜꯂꯛꯂꯒ "ꯀꯞꯄꯗꯣ ꯅꯨꯡꯉꯥꯏꯇꯦꯕ, ꯑꯗꯨꯏ ꯅꯣꯛꯍꯟꯒꯦ ꯇꯧꯅꯤꯗ. ꯈꯠꯅꯕ ꯍꯧꯕ ꯅꯠꯇꯦꯅꯦ ꯑꯉꯥꯡ ꯅꯪꯕꯣ. ꯁꯨꯝ ꯀꯩꯅꯣꯝ ꯐꯥꯎꯔꯤꯖꯥꯠꯅꯤꯀꯣ ꯅꯣꯏ ꯇꯥꯗꯁꯦ." ꯅꯣꯛꯈꯤꯒ ꯇꯧꯗꯨꯅ ꯊꯣꯛꯈ꯭ꯔꯤ꯫ ꯆꯅꯨ ꯃꯃꯤꯠ ꯂꯪꯊꯣꯔꯛꯂꯒ ꯃꯃꯤꯠ ꯂꯥꯎꯊꯣꯛꯇꯨꯅ ꯉꯛꯅ ꯕꯤꯛꯇꯔꯒꯤ ꯃꯇꯧ ꯑꯗꯨ ꯃꯃꯤꯠ ꯀꯨꯞꯇ ꯌꯦꯡꯂꯤ꯫ "ꯁꯤꯒꯤꯗꯤ ꯅꯣꯏꯈꯩꯅ ꯐꯅꯕ ꯇꯧꯔꯣ, ꯑꯩ ꯆꯠꯅꯕ ꯇꯧꯔꯒꯦ. ꯑꯌꯨꯛꯇꯒꯤꯅꯤ ꯃꯥꯕꯨ ꯍꯨꯟꯗꯣꯛꯄꯤꯔꯝꯃꯤꯕꯗꯣ. ꯊꯦꯝꯅꯕꯗ ꯋꯥꯅ ꯑꯃꯨꯛ ꯊꯣꯛꯂꯅꯤ. ꯅꯤꯡꯉꯥꯏ ꯌꯥꯝ ꯀꯜꯂꯦ ꯍꯧꯖꯤꯛꯀꯥꯟ." ꯊꯣꯏꯕꯤꯕꯨꯅꯤ ꯃꯥꯅ ꯅꯤꯡꯉꯥꯏ ꯀꯜꯂꯤ ꯍꯥꯏꯔꯤꯕ꯫ ꯃꯤ ꯃꯌꯥꯝꯅꯁꯨ ꯈꯪꯂꯤ ꯊꯣꯏꯕꯤꯅ ꯍꯧꯖꯤꯛ ꯑꯔꯅꯥꯞꯇ ꯀꯟꯅ ꯅꯤꯡꯉꯥꯏ ꯇꯧꯔꯤ ꯍꯥꯏꯕꯁꯤ꯫ ꯅꯥꯎꯕꯤ ꯇꯞꯅ "ꯑꯩꯁꯨ ꯂꯥꯛꯀꯦ ꯑꯝꯕꯣ, ꯆꯤꯆꯤ ꯃꯅꯥꯛꯇ." "ꯅꯥꯎꯕꯤ, ꯆꯤꯆꯤꯗꯣ ꯀꯅꯥꯝ ꯎꯅꯗꯕꯅ ꯐꯅꯤ. ꯃꯥꯒꯤ ꯅꯤꯡꯉꯥꯏ ꯄꯨꯝꯕ ꯑꯩꯅ ꯃꯥꯌꯣꯛꯅꯒꯦ. ꯅꯈꯣꯏ ꯀꯅꯥꯝꯇꯒ ꯃꯥꯒ ꯎꯅꯍꯟꯕ ꯑꯩ ꯄꯥꯝꯗꯦ. ꯑꯩꯉꯣꯟꯗ ꯇꯧꯕ ꯅꯤꯡꯉꯥꯏꯒꯨꯝ ꯅꯈꯣꯏꯗꯁꯨ ꯇꯧꯔꯛꯀꯅꯤ. ꯃꯥꯒꯤ ꯐꯤꯕꯝꯁꯤꯗ ꯍꯧꯖꯤꯛꯃꯛꯀꯤꯗꯤ ꯋꯥꯁꯦ ꯈꯪꯍꯟꯕ ꯄꯥꯝꯗ꯭ꯔꯤ." "ꯅꯕꯨꯡꯅ ꯍꯥꯏꯔꯤꯁꯦ ꯑꯆꯨꯝꯕꯅꯤ. ꯑꯩꯈꯣꯏꯕꯨ ꯎꯕ ꯃꯇꯝꯗ ꯃꯥ ꯁꯣꯏꯗꯅ ꯅꯤꯡꯉꯥꯏ ꯇꯧꯔꯛꯀꯅꯤ. ꯃꯇꯝꯗꯨꯗ ꯑꯩꯈꯣꯏꯅ ꯈꯨꯝꯒꯗꯕꯁꯤꯕꯨ ꯀꯔꯤꯅꯣ? ꯃꯥꯏꯊꯣꯡꯗ ꯈꯖꯤꯛꯈꯛ ꯆꯤꯡꯅꯈꯤꯕ ꯑꯣꯏꯔꯕꯗꯤ ꯀꯔꯤ ꯑꯣꯏꯅꯤ? ꯏꯅꯦ ꯍꯣꯏꯁꯨ ꯂꯩꯕꯤꯔꯝꯈꯣ, ꯑꯩ ꯆꯠꯅꯕ ꯇꯧꯔꯒꯦ." "ꯂꯥꯛꯇ꯭ꯔꯁꯨ ꯌꯥꯔꯗ꯭ꯔꯣꯏ ꯚꯥꯏ?" ꯑꯔꯅꯥꯞ ꯁꯥꯌꯣꯟꯗꯗꯤ ꯌꯦꯡꯗꯦ, ꯈꯖꯤꯛ ꯐꯥꯎꯕ ꯇꯞꯅ ꯈꯖꯤꯛꯇꯃꯛ ꯈꯝꯂꯛꯏ꯫ "ꯌꯥꯔꯦ ꯃꯣꯆꯥꯅ." "ꯁꯥꯌꯣꯟ, ꯅꯪ ꯆꯠꯂꯨꯔꯅꯨ. ꯁꯤ ꯆꯥꯏꯔꯤꯁꯤꯡꯁꯦ ꯂꯣꯏꯁꯟꯃꯤꯟꯅꯔꯁꯦ. ꯌꯨꯝꯁꯦ ꯃꯤ ꯏꯆꯤꯛ ꯆꯤꯛꯄꯁꯨ ꯅꯨꯡꯉꯥꯏꯔꯔꯣꯏ." "ꯍꯣꯏ ꯌꯥꯏꯌꯦ ꯇꯥꯃꯣ." ꯂꯧꯁꯤꯡ ꯑꯔꯣꯏꯕꯤ ꯃꯊꯥꯅꯤ ꯃꯥꯅ ꯁꯥꯔꯤꯕ꯫ ꯊꯣꯏꯕꯤꯒꯤ ꯑꯅꯝ ꯀꯟꯕ ꯅꯤꯡꯉꯥꯏ ꯑꯗꯨ ꯃꯥ ꯊꯦꯡꯕ ꯉꯝꯗ꯭ꯔꯤ꯫ ꯃꯅꯤꯡ ꯃꯃꯥꯡ ꯊꯠꯂꯒ ꯍꯪꯂꯛꯄ ꯄꯥꯎꯈꯨꯝ ꯀꯌꯥꯗꯣ ꯃꯥ ꯇꯁꯦꯡꯅ ꯄꯤꯕ ꯋꯥꯔꯦ꯫ ꯑꯔꯅꯥꯞ ꯂꯥꯛꯄ ꯎꯕꯗ ꯂꯧꯁꯤꯡ ꯃꯊꯥ ꯁꯥꯔꯞ "ꯑꯁ ꯚꯥꯏ, ꯅꯪ ꯌꯥꯝ ꯁꯥꯊꯤꯕ ꯅꯨꯄꯥꯅꯤ." ꯑꯔꯅꯥꯞ ꯃꯃꯤꯠ ꯈꯨꯖꯜꯂꯞ ꯇꯧꯔꯗꯨꯅ "ꯀꯩꯕ? ꯑꯕꯦꯝꯕꯨ ꯂꯣꯏꯅꯔꯤꯕ ꯅꯪꯁꯦ ꯑꯉꯛꯄꯅꯤ. ꯑꯩ ꯉꯝꯗ꯭ꯔꯦ ꯚꯥꯏ, ꯃꯥꯕꯨ ꯊꯦꯝꯕ ꯉꯝꯗꯦ. ꯅꯪꯗꯤ ꯌꯥꯝ ꯉꯝꯃꯤ." ꯑꯔꯅꯥꯞ ꯇꯞꯅ ꯈꯖꯤꯛꯈꯛ ꯅꯣꯛꯐꯦꯠ ꯇꯧꯔꯛꯏ꯫ ꯂꯧꯁꯤꯡꯒꯤ ꯄꯥꯝꯕꯣꯝꯗ ꯑꯃꯨꯛ ꯑꯅꯤꯔꯛ ꯇꯞꯂꯞ ꯊꯥꯔꯝꯂꯒ ꯊꯣꯏꯕꯤꯒꯤ ꯔꯨꯝ ꯑꯗꯨꯗ ꯆꯪꯂꯛꯏ꯫ ꯊꯣꯏꯕꯤꯗ ꯍꯩꯔꯞ ꯌꯦꯡꯂꯛꯏ꯫ ꯃꯃꯥꯏ ꯋꯥꯂꯣꯝꯗ ꯑꯣꯟꯁꯤꯟꯗꯨꯅ ꯍꯤꯞꯂꯝꯃꯤ ꯊꯣꯏꯕꯤ꯫ ꯑꯔꯅꯥꯞꯁꯦ ꯈꯖꯤꯛꯇꯤ ꯄꯥꯈꯠꯄ ꯐꯥꯎꯏ꯫ ꯃꯥꯒꯤ ꯑꯕꯦꯝꯃꯒꯤ ꯅꯤꯡꯉꯥꯏ ꯃꯥ ꯃꯨꯟꯅ ꯈꯪꯏ꯫ ꯉꯁꯤꯅ ꯑꯃꯨꯛꯀ ꯍꯦꯟꯅ ꯃꯥꯒꯤ ꯑꯕꯦꯝꯃ ꯅꯤꯡꯉꯥꯏ ꯇꯧꯔꯅꯤ ꯍꯥꯏꯕꯁꯨ ꯃꯥ ꯇꯁꯦꯡꯅ ꯈꯪꯂꯤ꯫ ꯑꯔꯅꯥꯞ ꯇꯞꯅ ꯐꯝꯊꯩ ꯕꯦꯗꯇꯨꯗ꯫ ꯊꯣꯏꯕꯤꯒꯤ ꯃꯈꯨꯠ ꯑꯗꯨ ꯇꯞꯅ ꯄꯥꯏꯔꯨꯏ꯫ "ꯑꯕꯦꯝꯃ,
Nupadugi makhut phut kanthorei sauna kanthorakpani arnab makhut adu lukhamda hairap nali tapna mo abema tabromi khamlakti mamai khajik phawon thorakti abema tabromi abema haima sei saurano haiwani ai khar thingdokreba seiba ainge bema na yamungak piraroidro thengbi phak hawgatuna phamlai arnab mami lauthoraklaga ai pa soirin he asuk saung hawgat bahuna brami nangbo thengbi paina genglai arnabda arnabti nakfira damak tawduna yada dawrini mi meeting do khara thingdokreba ai bodi timing chap chana yori ado moi atei di maitei pung chat pamishu adam hek mayawi do atunani ai su yamna nangi jani ko moi ne space pi bado ai kem ta banati abi madani ai nimita urisi Tan hay bo yare khanglabani nang ngasai ayu angan badagi natro ai bo dok labi se ha biet nu pa hai se ni nang ngang baga amta tarui nang nanang ta suklai lei roi ai bu se na bini khangdaba nang nanang ta lei bi roi suklai lei roi Themi da kapli subliba apama blanket majado pat kau thoraklega makada kum thakri arnab tingak yengli khangkap amani sauna gam thang ba hokri bangal diyaw jibanina masado hairap tawri arnab phok hawgatuna themi bu phaina pamkhatli hospital ki special room adugi thari ba VIP sofa duda arnab kit phamthei themi bu matam bakda adum pamna themi bisum sukna thado yam thun thado ka arnab khara ka hene naksilagli thadok drobadina thado ai jikana dana thado oimi thado oi haiwani abema yamba dam thado ai sini ai than pham hai ko ando ai sini sol ka noi goda nathan pham hai do ai su khangina sidi bam nin baini pitruga piklaga angang macha ya male hinawa mana hena lumba helam do male ai abema si themi pairap ka tawna nang di robot male marai taharata da masani na arnam noklai khonjal khajik thokna thado oda ai sarakani ko saruni amyengesi kayamna cute oigene sene ngairi wa thaidok na bohnari do ai khangaba yamna tar hai banu pani dak thado hai bane ai ngona solakan ai ga naga kongna rai sukna rai sini Themi picture pekhay pring karga namdana nanthokri kaiba ha songna roeba ai nakda nakna lai roeba Themi pairap tawna lai bi roi kongna roi ye be no pa nanga sokna roi su kongna roi su kongna roi ye karo kan solakan yinglak pasu ya roi ai tungde inarak pasu ya roi hek inara aba nang ai na kai dogi yango Themi makut kudom bigadu thelladuna mamit khujillaga makut namana khang metladuna majin machada tumthoktana ngangli nupi dugi saulang jari ni haina tawriba madaw aduda nupa madi nungsibana ngawri petpat ngangliba Themi gi managda prap changsalanga makut macha ani duna tapai sali manak nakna khangjing silaga nakong maya da tablap hospital sida RKO le haibase phasama mileleti ngai ngamdaba wakhal yaudba mi tani aduna mi macha nang lampangin helakanu ko gyan tare ko